आकाशवाणी इम्फाल Wahengbam Rajesh na pau pajari ahanbada maruiba pau Chief Election Commissioner Sushil Chandra na hari Mikhal niyom chumna santi leina mapung phana amadi masagi apambada bot thadan bahai basi Election Commission gi tangai fadaba thabak ni Manipur Bidhan Sabha Mikhal gi ahanba tangka ki mirep se pisin bagi matam asi aroiba numitta mirep kya na mirep se pisin ki ani suba tangka ki mirep se pisin ba leptri Rajapala Ganesana Chingi Zila Singda Hangliba COVID Vaccination Center Singda Hida Kaptok Naba Sem Sariba Sing Yangsin Kre. Manipura COVID-19 gi Anova Case Sama Humpu Tenaki Nona Miyoi Taruk Laisat Asigi Laikide Amasung Gawa Amadi Uttar Pradesh Bidhan Sabha Mikhalda BJP na Mai Paklabadi Sak Thonaba Gas Cylinder Lem na Piba Yauna Lomi Singda Kudong Sabha Kaya Pigani Hari. Laibakasda Omicron variant lakpadagi COVID-19 gi anoba case hengalaliba asi yenglaga aikhoi punamana section minasi vaccine kapa yarba mioisingna athuba matamda vaccine gi dose na kapthokpiu amasung atopa mioisingbu vaccine kapa da mateng pangbiu Laisat asigi ngaktok naba face mask upiu phut taruki social distancing thambiu maimit sengna tatopiu khutsa sengna hambiu COVID-19 ga mari lena ba ipauk singi damak National Helpline Number sing 011-239-78046 amasung 1075 ta aduga Manipuri Helpline Number 0385-2411-668 amasung 1800-345-3818 ta phone tobiu. Housing mapung oiba pau Chief Election Commissioner Sushil Chandra na hairi Mikhal niyom chumna santi leina mapung phana amadi masagi apambada bot thadan bahai basi Election Commission gi tangai fadaba thabak ni Imphal pangtoba pau gi mifam amada Chief Election Commissioner hai money power amasung sarkar gi machinery lana sizna bahai basi Election Commission na tumina laitok loi masigi matakta sarkar gi officer singna michang mikhai naiba thabak torpada tumina lairoi Manghai Commission na Technology ki mapangal hena kangkhat anduna voter singda hena sakti piduna Model Code of Conduct tugaiba money power sinabagi matangda wakatlaba C-Vigil app hogdokle. C-Vigil asina yamna laina Android mobile app amani masina aina yadaba mongda bot kombagi thabak sathaba amasung Model Code of Conduct tugaibagi matangda kudakta office satana wakat payagani. Wakat adugi chapsaba action minute samagi manungda lakwat kani. Kudong sadaba kaya mayok na jarabasu Mikhalda nupi sing saruk yahanaba Raja Sarkar na lokol iba thorang adubu thagat pa phongdolodna Shri Sushil Chandra na hai Raja sigi apunba polling station sada tarataruk dasmik mari haibadi polling station samri marfutaret nupi ngakta na mathau tawgani mang hai Bidhan Sabha Kendra Singjamai Thaubal Yai School Wangkai amasung Churachampur polling station sing nupi ngakta na mathau tawgani Masigi matakta Rajas the model polling station sa matara mga lingani polling station sing miga mimana draba sing bot hadaba lakpada kudong sana bagidamak ram saduna thamba ising mai amasung toilet ki kudong sabat thamnaba mari leinaba officer sing da pautak pikre Chief Election Commissioner hai apunba polling station lisingani chamapan humpuni pangi manungda lisingani chamri webcasting tawani aduga lemawriba polling station sing dana offline videography tawani Mikhal is the bot hada bathorapagi masing hengana na balokhat liba thorang singi matang da paladuna Shri Sushil Chandra na hai Mission 300 program gi makada voter masing yamdan thorakpa polling booth chahum khangdokle mafam sing asida bot hada bagi chang wangna bagi damak BLO local club sing nupi lup sing amadi sahi yamlaba voter singa pau phaunaduna thabakya paikhatpa haure Election Commission of India is committed to conduct the forthcoming elections in free, fair and inducement-free manner and to make the elections more participative, inclusive and accessible. The Commission also met with the senior officers of all enforcement agencies to review the details in comprehensive strategy to curb misuse of money, drugs, liquor and freebies distribution during the election, as also ensuring effective and prompt action on the ground. Our endeavor, however, is to facilitate higher participation of all voters with a special focus on new voters, women, persons with disability and senior citizens. So each and every person should absolutely participate and let the Manipur be one of the pioneers whose turnover should be the one of the highest in the country.
Numinini ki khongchata Raija sida ngarang thunglakiba Chief Election Commissioner na lusingba Election Commission ki mir kangbu asina Raija sida mikhal ki sem sariba singyang singki mir kangbu asina Raija sida leiriba jati thaki amadi Raija thaki Rajniti dosing Chief Secretary DGP Assam Rifles ki Director General amasung makok thongba officer singa unaki mir kangbu asina ngasi All Manipur Christian Organization gasu unaki Chief Election Commissioner Sri Sushil Chandra na lakliba Manipur Vidhan Sabha mikhal ga mari lenana Systematic Voters Education and Electoral Participation Sweep Exhibition Imphal da hogdokre. Chief Election Commissioner na board ki matang da paujil puba Chief Electoral Officer Manipur gi ben ani lamthaki amasung state icon amadi hal orba voters singbu taram na oki. Ahan batangkakta pangthokadriba Manipur Vidhan Sabha mikhal gi mirepse pisimbi matam ngasi loikre scrutiny hayang pangthokani mirepse lokthopagi aroiba numina tha sigi tara mathoini tangkak asita kendra kuntra nipan gi bot tha sigi kontreta thadanagani ngasi mirepse pisimbi aroiba numita mirepse pisinkiba singi manungda wangkai kendra gi BJP gi mirep Henry Okram oinam kendra JDU gi thingbaijam Swaran Kumar Bishnupur kendra gi JDU gi mirep oinam Nabakishore Singh Moirang kendra gi MLA P Sarchandra Congress mirep oina mirepse pisilaki Anisuba tangkakta bot thadana gadoriba Vidhan Sabha Kendra kunithoi gi mirepse pisimbi thabak chathari ngasi mirepse pisinkiba singi manungda Mau Vidhan Sabha Kendra gi PICE Mantri Losi Dikko NPF ki tigeta amasung Tribal Affairs and Hills ki Mantri oiramba amadi NPP State President N Kaisana tadubi Vidhan Sabha Kendra gi amasung INC ki mirep Bitter Kaichingna Fungyar Vidhan Sabha Kendra gi mirepse pisilaki Tamai Kendra gi Forest amasung Environment Mantri amadi Naga People's Front State Uniki President Wahengbam Rajesh na mari leinaba Returning Officer da mahaki mirepse pisilaki Tamenglong Jila gi oina Tamai Vidhan Sabha Kendra asi khwaidagi voter masing yamba kendra amani kendra sida punna polling station marfudra humdoi leigani masigi matangda paudam ama Tangkak ani Mars ke tang ahumda bot thadagadoriba Tamelong Jelagi ahanba oina ngasi 52 Tamai STSC da NPF ki mirep oina Forest Environment and Climate Change amasung Sericulture Minister Sri Wahengbam Rajesh mahaki mirep che Returning Officer Ningraingam Laisanda pisinkre mahakka loinana mahaki agent Maika Panmai amasung Advocate Ais Bisheshwari Devi su loine rakhi ani suba candidate oina BJP ki mirep Sri Wiluba Maisu 52 Tamai STSC da mirepche ngasi pisinkre ningsing bayai 52 Tamai STSC da punna voter lising nifu chama kumputrani pan lay amasung nupa voters masingna lising trama pan chamanga kunipan aduga nupi voter masingna lising kun satruk yangkhaini loinana kendra asida punna polling station mripudra humdoi legani Akashvani Imphal gi pawgi namak Tamelong degi agui kamai Lagliba Manipur Vidhan Sabha mikhal ga mari lenana CPI Manipur State Uniki Dolgi Manifesto ngasi State Secretary L Sotin Kumar na Imphal gi Irabor Bamanda Phongkre Paugi maratha na break ama Acha thaki potlam sing sem sabaliba amadi semdana yoliba singna Food Safety and Standards Act 2003 ki makhada FSSAI gi registration natraga license lobigadabani online gi kutang da forcecos.fssai.gov.in website ta changduna registration natraga license lobu yare kudong cha da thengnarabadi district food safety da pau PBU karigumba license natraga registration asi paidrabadi lupa lakh tara manga fawbugi fine amadi tha taruk fawba jail de leiba yai amuk kasu ningsingjari lupa lakh tara manga fawbugi fine tha taruk fawbugi jail pau jenjari ba Food Safety Administration Health Department Manipur Tabiriba Pausi Akashvani Imphal degini Rajapal Ganesana Kangpopi amasung Senapati Jila da hangliba COVID vaccination center singa satuna hida kapthok na ba sem sariba sing yang singkre Rajapal na Kangpopi Jila gi IB da hangliba vaccination center da hek thunglabaga vaccination program gi makha da piriba khudong saba sing yang singki amasung hida kapal lakpa mairoi singa wari watai sanaki Tungda Rajapalna Senapati Jila gi mini stadium da hangliba COVID vaccination center da satuna program masigi matang da miyang wari sanaki program masigi matang da sem sariba mi kaya yamna konsinba ngamlabage amadi vaccine kapagi matang da miyang gi wakalon karino habadu kupna hangki Manipur da haukiba pung kunmai da COVID-19 gi anuba case sama humpu thenaki masi tharaga hojik phawda COVID-19 positive oba apun masing lakh ama lising kuntra manga sama humbudra sure Raijagi Haksel Bibang Topo Cherol Madahai, Hariba Matamas, Imphal East Mioy Ahum, Imphal West, Bishnupur, Amasung Towalagi, COVID positive, Oibamioy Amamam, Lake Dabagalona, Lyset Astigi Sikiba, Apun Masing, Lisingani, Sumna Humbrani Toy Sure. Mioy Sani Mapan, Naba Pakibagalona, Naba Paba Apun Masing, Lak Ama, Lising Kumapan, Chamri, Marpudra Mari Sure, Naba Pabagi Chang Nasada, Marpudra Manga, Daspik,
nipan sinoni hauzik active case lising ahum chatruk supna mari leiri None Battalion Assam Rifles na jila asigi Khongsang village da COVID-19 gi matang da bahap tan bagi thoram ama pangthokre Thakai gi oina phongba kholau paukse gi editor amasung CPI Manipur State ki Assistant Secretary Political Affairs oiramba ke Surchan Singh masagi anaba amadigi COVID na maram oiduna ngarang laikidre mahangna laikidabada CPI Manipur State na awaba phongdokpaga loinana Imphal gi moirang hanuba lerta laiba yumda satuna laikidabagi imung manungi ga unaduna awaba phongdokpagi mifam ama pangthokre Surchan na laikidabada CPI moirang local council asu awaba phongdorokle Anglo Manipur War lising chanipan marpudra mathoi gi gallery amangasi Manipur University da hangdokre Manipur University Central Museum da pangto pathoram amada gallery adu Manipur University gi Vice Chancellor Professor N Lokendro da hangdoki thoram adu da Professor Lokendro na hai Anglo Manipur lal da aikoi gi athoba ipai pusingna sakti leba British ki mayokta Maithi dani khangna mayok aduna thena ki balal aduda malem da Manipuri singi thauna mayek sengna utli Manipur ki phamnai ba sing ining thau sing adu loine na madu da lanu da akoi ki yamna akan ma thoda laukiba ora hero sing adu Manipur praja ki izat na na ne da akoi ki British ka thekna ki ba adu ma miyam sing adu loine na mayam sing sina prakathok ki ba mayam panam ki awa sing asi khangaga adu boina khangga si Manipur jati ki tungi narul singini tungi koi jati kini haibagi moi punsi asi Manipur ki mapanda loi bani thona sing ase asi puna injin muraga koi ki Manipur University ki koi museum da toriga mayam sing asina class ka mari lainaba photograph sing adagi para information mayam amga loi na display to bini basi chaphu ningai ni Thoramadu Anglo Manipur lal da achoba thodang lokiba athoba singi masu singda achamba khudol pidna ikai khumnaba utki Lagliba Manipur Vidhan Sabha Mikhalga Mari Lenana Manipur Phongba Paukse Sangai Express Manipuri gi editor Khogendra Khomdram amasung Imphal Times ki editor Khumukcham Rinku aniga unadana wari sabagi thoram ama hayeng ayuk pung 3 taba matamda tahanjagani Unabiribana Toksom Zogendrajit News Editor Air Imphal ni Thoramasi Akasbani Imphal gi Kangla amasung Sangai channel animakta taba phangani loinana YouTube channel Air Imphal su taba phangbigani Akasbani Imphal gi pau tabiri Gawa Vidhan Sabha Mikhal gi damak BJP na ngasi dol gi manifesto phongkre Sankalp Patra haina mingthon Manifesto du Kendra gi Mantri Nitin Gadkari na panaji da phongki Shri Gadkari na hai mamangi manifesto da pangi wa wafam gi sadam marfu miyam da phangan kre amasung madugi record card puthokle Gawa gi Mukhyamantri Pramod Sawan na hai rises the domestic consumer sing empower tonaba pandam da sahi amada lem na sak thonaba gas cylinder ahum pigani manghai lakliba sahi taruk asida Raja Sarkar na petrol amasung diesel da lawriba value added tax ta hengatpagi wafam leiroi manghai BJP na sakti pairabadi aina yaba mong da khani tawagi tabak sathahangani Uttar Pradesh ki BJP na lakliba sahi manga asida lawmi singda ithei lokhongi damak mai lemna pigani hairi sarkar asina amuk anna sakti pairabadi Ujwala scheme gi makada gas cylinder ani lemna pigani Uttar Pradesh Vidhan Sabha Mikhal ga mari lenana BJP gi manifesto ngasi Lucknow da phongkre Manifesto adu da paliwa wafam amana lawmi singi yaifanabagi damak Chief Minister Agriculture Scheme hogdoklagani masigi mathakta chu thariba lawmi singdagi chu leiba matamda numit 10 gi manungda makhoi gi sempam sing pigani haiba wafam yauri Loisilakpada COVID-19 dagi ngakthoknaba COVID vaccine kapthokpa face mask upa phutaruk lamna leiba khutsa amadi maimit taru tanana thamba haiba achamba thong sing asi ngakna chapinaba amukana ningsingjari Aroibeda maroiba pau Chief Election Commissioner Sushil Chandra na hari Mikhal Niyom Chumna Shanti Laina Mapung Phana amadi masagi apamba bot thadahan bahibasi Election Commission gi tangai fadaba thabakni Manipur Vidhan Sabha Mikhal gi ahanba tangaki mirep se pisin bagi ngasi aroiba numita mirep kyana mirep se pisin ki ani suba tangaki mirep se pisin ba lep 3 Rajapala Ganesan singi jila singda hangliba COVID vaccination center singda hida kapthok na sem sariba sing yengsin kre Manipur COVID-19 gi anoba case sama humpu thenaki nauna miyoi taruk laisat asidagi laikide amasung Gawa amadi Uttar Pradesh Vidhan Sabha Mikhal da BJP na mai paklabadi sak thongnaba gas cylinder lemna piba yauna lawmi singda khudong chaba kaya pigani hairi Paulo Izare